mayam khurumjari ngasi Manipuri mapi mayek online class ki kun manga suba tangka asida aina takchadoriba asi chaitap mayek nipana siga chana basi asini aina ngasi uhanjadoriba mayam borta miyeng tabisi ai iba hujara Manipuri chaitap mayek nipan asiga sanaba English alphabet sing ay ijara age miyam yengbiu ahambada aina ijadori basi atap si aykhoigi atap asiga atap si aykoi karam atap oi asiga haina haibanina digedi haibadi kaina haibada aykoi si o haina amar haiba matamda si janabanina asiga si ani hapa aga atap si oigani asini dui makhada atap ki makhada haji aikoina idoriba asi inap asina inap se jemu asiga inap ki asigi inap asina angka mo aikoi kari oi inap sina I haibadi I ajoba si oi adugi makhada inap loire inap ki makhada aikoi angka mo aikoi unap ta jalas unap asina mo kari oi unap si aikoi gidi ama khatang laijabana haibadi aikoi gi unap haibasi rashoka kar chinho hairaga khangiba adunya unap hasi asigi unap si aikoi ama khatang laijabanina aduna aikoi unap sigi kainosi asiga achoba iuse asina unap ki English alphabet oi adugi makhada unap laire unap ki makhada aikoina ijadoriba asi etna asigi etnap si etnap asigi etnap asi aikoina asigi siga asi oidoriba si na etnap oyab na etnap asigi kaino singsi mayam yengbiro asiga atap sina si capital A ga small a ga pullaga atap sigi sigi haibasi asigi si koi lai adugi makhada asigana angkamu inap sigana I na lai leire adugi makha unapti u na leire adugi makhada siga etnap si na leire haibadi asiga aikoina aina sum ujaba si asiga इंग्रजीगी chaitap mayek ase इंग्रजीगी vowel singsi oina tawbadumaina aina ujai mayam yengi atap inap unap etnap asi etnap ki makhada aina ijadoriba asi chainap si ay mayam asi urabanina ay muthacherage haji chainap asina ashumain damna talaga ashumain asi chainap asigi chainap asi aina kari oina oire sida asiga I ga I ga si waraga chainap selai adugi makhada chainap ki makhada shaunap asina koina shaunap sina kali oini shaunap sina o de u asio haibadi siga capital sigana usually kaino dui makhada gi alphabet shaunap
ꯑꯗꯨꯏ ꯃꯈꯥꯗ ꯑꯣꯠꯅꯞ ꯑꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯁꯤꯒꯤ ꯑꯣꯠꯅꯞ ꯑꯁꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯣꯠꯅꯞ ꯑꯁꯤꯒꯤ ꯑꯣꯠꯅꯞ ꯑꯁꯤ ꯃꯌꯥꯝ ꯑꯆꯧꯕ ꯑꯣꯁꯤꯕꯨ ꯑꯣꯠꯅꯞ ꯀꯧꯏ ꯑꯆꯧꯕ ꯑꯣꯁꯤꯕꯨ ꯑꯣꯠꯅꯞ ꯑꯗꯨꯏ ꯃꯈꯥꯗ ꯅꯨꯡꯁꯤꯅ ꯑꯩꯈꯣꯏꯅ ꯁꯤꯗ ꯅꯨꯡ ꯍꯥꯏꯕꯁꯤ ꯅꯨꯡꯁꯤ ꯑꯩꯈꯣꯏ ꯑꯦꯟꯖꯤꯅ ꯑꯣꯏꯌꯦꯕ ꯑꯦꯟꯖꯤꯅ ꯅꯨꯡ ꯑꯁꯤꯒꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯆꯩꯇꯞ ꯃꯌꯦꯛ 9ꯗꯣ ꯑꯗꯨ ꯑꯍꯥꯟꯕꯗ ꯑꯩ ꯆꯩꯇꯞ ꯃꯌꯦꯛ 4 ꯏꯖꯔꯦ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯪꯀꯃꯨꯛ ꯑꯁꯤ 4ꯁꯤ ꯏꯖꯔꯒ ꯆꯩꯇꯞ ꯃꯌꯦꯛ 9ꯗꯣ ꯑꯣꯏꯔꯦ ꯑꯗꯣ ꯆꯩꯇꯞ ꯃꯌꯦꯛ ꯑꯍꯥꯟꯕ ꯏꯈꯤꯕꯁꯤꯡꯗꯨꯗꯤ ꯃꯌꯥꯝꯅ ꯎꯕꯤꯔꯦ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯁꯤꯅ ꯃꯩ ꯍꯥꯏꯖꯔꯛꯀꯦ ꯆꯩꯅꯞ ꯍꯥꯏꯕꯁꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯕꯪꯂꯥꯗ ꯑꯣꯏꯀꯥꯔ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤꯗꯨꯅꯤ ꯑꯗꯨ ꯏꯪꯂꯤꯁꯇꯅ ꯁꯤꯒꯤꯁꯤ ꯏꯒ ꯑꯥꯏꯒꯅ ꯑꯣꯏ ꯑꯗꯨꯒꯤ ꯃꯈꯥꯗ ꯁꯧꯅꯞ ꯑꯧꯀꯥꯔ ꯕꯪꯂꯥꯗ ꯑꯧꯀꯥꯔ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤꯗꯨꯅꯤ ꯁꯧꯅꯞ ꯍꯥꯏꯁꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯣꯠꯅꯞ ꯍꯥꯏꯁꯤꯅ ꯑꯣꯀꯥꯔ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯆꯩꯇꯞ ꯃꯌꯦꯛꯇ ꯁꯤꯒꯤꯁꯤ ꯑꯣꯠꯅꯞ ꯍꯥꯏ ꯑꯗꯨꯒꯤ ꯃꯈꯥ ꯅꯨꯡ ꯍꯥꯏꯕꯁꯤꯅꯕꯨ ꯑꯩꯈꯣꯏꯅ ꯕꯪꯂꯥꯗ ꯑꯣꯅꯨꯁꯥꯔ ꯍꯥꯏꯕ ꯑꯁꯤꯒꯤ ꯑꯣꯅꯨꯁꯥꯔ ꯑꯁꯤꯅꯤ ꯅꯨꯡ ꯍꯥꯏꯁꯤ ꯅꯨꯡ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯊꯪ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯗꯨꯒ ꯊꯧ ꯂꯥꯛꯑꯒ ꯅꯨꯡ ꯂꯥꯛꯀꯅꯤ ꯃꯔꯝꯗꯤ ꯑꯁꯤꯒ ꯀꯥꯔ ꯆꯤꯟꯍꯣ ꯍꯥꯏꯕꯗꯤ ꯆꯩꯇꯞ ꯃꯌꯦꯛ 2 ꯁꯨꯕ ꯌꯥꯗꯦ ꯑꯗꯨꯒꯤ ꯃꯔꯝꯅ ꯕꯪꯂꯥꯗꯁꯨ ꯀꯥꯔ ꯆꯤꯟꯍꯣ 2 ꯁꯨꯕ 2 इशनꯕ ꯌꯥꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯃꯄꯤ ꯃꯌꯦꯛꯇꯁꯨ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯃꯤꯇꯩ ꯃꯌꯦꯛꯇꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯀꯥꯔ ꯆꯤꯟꯍꯣ ꯍꯥꯏꯕꯗꯤ ꯆꯩꯇꯞ 2 ꯁꯨꯕ ꯌꯥꯗꯦ ꯑꯗꯨꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒ꯭ꯔꯥ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯣꯠꯅꯞꯇꯨ ꯂꯩꯕꯅ ꯑꯩꯈꯣꯏ ꯉꯧ ꯂꯣꯟꯁꯨꯝ ꯑꯣꯏꯔꯦ ꯑꯗꯨꯒ ꯉꯧ ꯂꯣꯟꯁꯨꯝ ꯑꯣꯏꯔꯦ ꯑꯗꯨꯒ ꯊꯪꯅꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯊꯧꯗꯨꯒ ꯆꯩꯇꯞ ꯃꯌꯦꯛ ꯌꯥꯎꯗꯕꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏ ꯑꯗꯨꯒ ꯅꯨꯡ ꯁꯤꯖꯤꯟꯅꯅꯤ ꯑꯗꯨꯒ ꯉꯧ ꯂꯣꯟꯁꯨꯝ ꯁꯤꯖꯤꯟꯅꯔꯣꯏ ꯑꯗꯨ ꯑꯩꯅ ꯅꯍꯥꯟꯃꯨꯛꯀꯤꯗ ꯏꯈ꯭ꯔꯕꯅꯤ ꯁꯦꯟꯗ꯭ꯔꯥꯡ ꯍꯥꯏꯕ ꯑꯗꯨꯒꯒꯤꯗꯤ ꯕꯪꯂꯥꯗꯦꯁ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯧ ꯂꯣꯟꯁꯨꯝ ꯁꯤꯖꯤꯟꯅꯒꯅꯤ ꯑꯗꯨꯒ ꯊꯪꯅꯅ ꯑꯗꯨꯒꯨꯝꯕ ꯁꯤꯖꯤꯟꯅꯔꯛꯄ ꯃꯇꯝꯗ ꯀꯪꯕ ꯑꯗꯨꯒꯨꯝꯕ ꯁꯤꯖꯤꯟꯅꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯅꯨꯡ ꯂꯥꯛꯀꯅꯤ ꯉꯁꯤꯒꯤꯗꯤ ꯍꯥꯏꯕꯗꯤ ꯆꯩꯇꯞ ꯃꯌꯦꯛꯀ ꯏꯪꯔꯥꯖꯤ ꯑꯦꯜꯐꯥꯕꯦꯠꯀ ꯆꯥꯟꯅꯕ ꯑꯁꯤ ꯃꯌꯥꯝꯗ ꯑꯩꯅ ꯌꯦꯡꯍꯟꯖꯔꯦ ꯉꯁꯤꯒꯤꯗꯤ 15ꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯂꯣꯏꯁꯤꯟꯗ꯭ꯔꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯒꯤ ꯍꯩꯔꯣꯜ ꯄꯦꯖ ꯑꯩꯒꯤ ꯍꯩꯔꯣꯜ BD ꯍꯥꯏꯕ YouTube ꯆꯦꯅꯦꯜ ꯑꯅꯤꯃꯛꯇꯁꯨ ꯉꯁꯤ ꯇꯧꯖꯔꯤꯕ ꯀ꯭ꯂꯥꯁ ꯑꯁꯤ ꯐꯪꯕꯤꯒꯅꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯐꯣꯂꯣ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯌꯥꯝꯅ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯇꯧꯔꯤꯕ ꯍꯥꯏꯕꯗꯤ ꯀ꯭ꯂꯥꯁ ꯑꯁꯤꯒꯤꯁꯤ ꯑꯇꯩꯁꯨ ꯑꯁꯤ ꯍꯥꯞꯆꯤꯜꯂꯒꯗꯤ ꯐꯖꯒꯅꯤ ꯍꯥꯏꯕ ꯃꯌꯥꯝꯅ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯎ ꯃꯌꯥꯝꯗꯒꯤ 15ꯁꯨꯕ ꯇꯥꯡꯀꯛ ꯀ꯭ꯂꯥꯁ ꯑꯁꯤ ꯃꯌꯥꯝ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯈꯨꯔꯨꯝꯖꯔꯤ